पिक्चर बसु इमा लेबाक मणिपुर सगोल कांगजई पोलो की हौरकफमनी युबी लाकपी अखोई इरलनी अखोई सानरोई सिंगना भारत अमदी मालेमगी साना खोनबगी फंबाकता मंगाल नाइना अचौब फिदा कंदुना लागली इमा लेबाक मणिपुर की मिंगचत पुदुना लागली पावर हाउस ऑफ स्पोर्ट्स हाइना खंगनरिबा लमदम सिगिदमक इरमदमगी लैसा लैहाउदगी हौखिबा सानरोई सिंगना ngasisu mingchat kaya kaya puduna lakli ngasigi thasida sanabungi saktamda thamjari sanabungi paudam amadi Muay Thai masanagi matangda United Muay Thai Association India gi Vice President All Manipur Muay Thai Lovers and Players Organization gi Vice President amadi Warrior Muay Thai Academy gi Grand Master Loitongbam Thoibaga aikhoi gi mihud Laishram Singsang Lakpaga unaduna wari sanaba Ahan bada thamjari sanabungi paudam Khomjinba Laishram Singsang Lakpa Manipur Judo Association na sinduna Imphal gi Khuman Lampak Sports Complex ki Indoor Stadium da chathakiba State Level Judo Championship lisingani kunmari kunmanga da MLSA Mayang Imphal na Overall Team Champion oikre Cycling Federation of India na Manipur gi nauna machin tum khalakliba cyclist Mayang Lambam Wataba Maitaibu Junior Kanglup ki Best Male Cyclist Track of the Year lisingani kunmari mingthon pikre New Delhi gi Talkotara Indoor Stadium da pangthokhiba All India Interzone Karate Championship lisingani kunmari gi KG Humphutara Taruki Junior Boys Kumite da Manipur gi Thaudam Rikesh Singna gold lawkhre Kerala na yumbu oiduna pangthokhiba kuntaret shuba Sub Junior National Sepak Takraw Championship lisingani kunmari da Manipur gi nupa macha singna regu amadi quad event singda gold lawkhre Team title lawkhraba matungda state asigi nupi macha singna regu event da runners up taduna silver medal lawkhre Chhattisgarh gi Narayanpur da sanakhiba kunmapan suba Senior Women National Football Championship for Diras Mata Jizabai Trophy lisingani kunmari kunmanga gi final da Asem Rosa Devi na chankhiba goal na Urishabu ama sinoda maithiba piba ngamduna Manipurna National Championship asigi kulhumdoi suba title gi manglan mangphau na hankhre International Federation of Muay Thai Association gi lamjing makhada Hong Kong Muay Thai Association na yumbu oiduna laibak asigi Queen Elizabeth Stadium da pangthokhiba East Asia Muay Thai Championship lisingani kunmari da India gi mahut sinkhiba All Manipur Muay Thai Lovers and Players Organization gi sanaroi ahumna silver medal ama amadi bronze ani lorakre Singapore da sanakhiba game taramari gi match da India gi D Gukesh na China gi Ding Lirenbu maithiba piduna ses masana da ngasi phawbada khwaidagi naha oiriba world champion oiduna puwari semkhre Badminton World Federation Badminton Asia Confederation gi lamjing makhada Nepal Badminton Association na sinduna pangthokpa BWF Nepal International Challenge lisingani kunmari da India represent tawkhiba Maisnam Mairab Luwangna men's single title lawkhre Tournament asida Manipur gi Priya Konjengbam na nupi gi doubles da silver lawkhre Aroibada thamjari Muay Thai masanagi matangda United Muay Thai Association India gi Vice President All Manipur Muay Thai Lovers and Players Organization gi Vice President amadi Warrior Muay Thai Academy gi Grand Master Loitongbam Thoibaga aikhoi gi mihud Laishram Singsang Lakpaga unaduna wari sanaba Ahanba maktada oza Loitongbam Thoibabu Kasban Imphal gi studio da taram nokchari Oza wahudok aina Muay Thai haba masana se masi kari karamba makhalgi masana no thambiyu aduga masana asigi history and origin haitare masana asi karamba laibaktagi matau karamna haurakhi habdu thambiyu Muay Thai haiba masana asi fighting sports ni maji Thai boxing haiga su khangni
Thailand Europa Thailand traditional martial art form amani machibu the arts of eight lips sarga chu khani machida seasonary ki se khut ani adegi elbow ani knee ani adegi khong ani je seasonary sanaba Thailand gi national sports makal amani haiji khut ani ne aduga khuning ne khong ani ne khong gi ni je ko knee ani ne hoi aduga khong ani ga tor punna tor sanaba makal amani machi moi Thailand gi lanmi singna mangi self defense hoina sanaba thangnaba leiba Cambodia Laos Burma gumagi ningthogi mamangdi exhibition hoina sanaba aduga moi sen thanar ga su sanaba matamdu sanaba chi khutta koi thori ji yetlaga chuhi taishallaga maduda koi lilik machet kumji taishallaga maduda sanaba game ama hoina tawlormi hojikti asochoba stadium Lumpini stadium Raja Dumba stadium da walgi oiba phajaba tournament ke achindana madugi superstar mayama koi mingona palada Rotang Bakau Sensai then Tony Ja kana koi moi mayasna hojiksi moi taisi worldwide hoina popular game hoina taw hoi haidi film star Tony Ja ga adugo ja moi thai ba masana ase maji Thailand degi horakre adu hujikna international gi oiba championship kaya ju pangthokli adu masana asi Olympics ki event amadi oirabra haibdu thambiyo recently okay mamangi Paris Olympic ta Muay Thai si demo competition hoina yaugre hojiksi international Olympic committee na Muay Thai si Olympic game amoina recognize tawre hoi adana ai sasu jiki yanan boina India represent was in 97 da Prince Cup aina represent awi then 1998 da Bangkok Asian Games da ai si bronze medal phangi tamdu da dinggu hoina gold phangwa matam duni da malbi governor state ke thak to upi ba then like ki civil society then club mayam na upi dana mai to na Muay Thai si still at maina sum lakbani ai Muay Thai si walbi council ya shai makhada indoor Asian Games sea game base game adegi sumba mayam akogi Arafra game adegi Tafisa game adegi para Olympic then university game the world combat game then military world military so loi yaw namak adugo ja hoje ojana mamang da su panbi khre boxing masana se masida maruina khutta haidi punch thina baje masi khaktani boxing da tawri base akoi khong je yawna te adubu kick boxing aduga MMA mixed martial arts se masida ji khong ju khut chu ani maksi yawri bani adu laksanini ba wang di akoi Muay Thai masana se masi ju khong ju khut chu yawri bani na masina kick boxing amadi MMA siga kali da khenari bano haibu thambe Muay Thai ga hariba discipline singa khenabaji hoi boxing da de khunani katang sanare ki boxing da su khu ani ga khong ani ka sanaba adanga sai ki boxing di yawdaba technique akoi ni elbow je akoi gi Muay Thai da mu yawba then MMA has no mu mixed martial art ni madu de Muay Thai jisu mayam nu pullaga tawni adanga sai gi MMA de yawba technique to akoi Muay Thai da mu yawdanga sai ground gi wrestling gi jisu gi kano je akoi da mu yawdaba adu mo khenaba duni mixed martial arts na martial art mayam gi mix tawna ba mayam club yawsan bane ba mix or ko Muay Thai da sai gi MMA de yawba ground gi jisu gi wrestling gi adu gi part ma de yawdaba aduga kickboxing da yawdaba Muay Thai da yawba hairagana khoi gi khuning elbow ga khu je siju yawdui ne Muay Thai da hoja aduga Manipur masa sing cha masina Muay Thai je masi masana sida changsan bada ojai wakhalon da yamna chanaye na khanbro ja Manipur masa sing yam chane de ngasi bokta koina sanajar pasida international player 20 ki mathak ta puthokre dona international gi arena da akoi player sing goal lodana adegi kind of ranking da all India gi oina wan chan ba mingona pal da yai malai de asem ton domba then boinau no rem Maripu kolmai moi singje akoi gi adum India na da international gi arena da masak khangba langa tani moi se akoi adum akoi gi chani hena edum lowe boja hoi aduga ja Muay Thai masana sigi fight ama natra match ama sanaba matamda judge na score tawba haibadi point pi base masidi karamba basis ta karamba yumpham da karamna point je pi aduga fight amagi overall winner haija tare kanana thoi haibase masidi karamna lepi habdo thambi Muay Thai si makhal ani lei akoi amateur hanamaga professional fight hanamaga le amateur da sanari si akoi amateur sanama tamda akoi headgear hapani then gumsil then
hand wrap akoi bandage la glove upkani then chest guard hapani then shin guard knee guard elbow guard mayam chu hapaganda round sanagani round amada 3 minutes lagni 1 minute rest lagani admaina sagi fighter ji red and blue in a corner khaigani fighters na sagi tournament ji fight ji holding mamang da koi white crew na ma koi respect to teacher koi magi opponent da na traga laiba audience we am ma respect to boina dance for mama sagi thai music ama nakanda khonga kanda madi form de top de ya da ama dance form of the madu dance form de to matam da koi ki magi makok da koi mongkon na headband ama hapani then aduga koi pambom da armband koi ki brazil and ama ga hapaga madu ki form do tawi adu madu janabi da ikai khumna ba ma ulli bani adu matung da sagi referee na laiba koi four corner judges adegi including koi chief jury na legani adu me and medical then timekeeper bell mayam the warning torganda start aina chok aisa starting then ani ji nakshana kanda break to matam je kon yak haigani then moi ji sana bu je lepo haragadi youth ana lephale to adu maina toraga sagi sana bu ji da judges na point pirakpasi magi ngasai perfect standard technique da thilakpa kaurakpa adegi cleansing torokpa mayam ji gi yenga kanda moi ji point pigani round mada koina point si tara legani round hum adu point du de ani du gi ngasai gi hin bada win by point na koi winner pigani if madu da kana bomam da thille thin mada ma si swe chopode 10 second de masai referee no loss count thibo kanda ma response lak traga di knockout and declare to bani then madu sanar matam referee stop the contest na RSC na referee ma si outclass were another injury were sana manga maroi nadra man falling um daughter disqualify to na maina RSC ju tawraga declare to bai hoja adugo jano ji mamang de su panbi khre manipur gi sanaroi kaya se international gi oiba moi thai gi championship kaya da medal kaya su lawre khoina ju handa khabar da kai da internet ta yam toina ju thengna je adu ojana ojagi wakhalon da khoi gi manipur masa sing moi thai masana ji da sanari ba manipur masa sing ase masina maruina sijinari ba technique se ai masi kari nian khan bi oja maruina defensive oina defense toina sanabra na traga eta koi gi hek match se hobaga nam phuna baje hemna attack ron da hena changjan bra haibda thambi oja sai gi haijaba maina ka sai ani khela ba ni sing se amateur ga professional ga mala professional jina mu world muay thai council gi makha da oina laibani professional de ina toning ba mayam ma to bangami aduga masai gi amateur de madu gi kanosi kya phangda ba aduga amateur de na masai gi medal tally rom da sakhiba professional jina mu akoi gi ma gi bell ranking to mu chatpa adang sai gi ai player sing sai gi international arena adang sai gi ma gi full pudok na masai gi activities utpagi kanosi ma akoi gi da yam hina jabsi koi gi ni elbow jam kana koi handak ta hong kong da bangthoki ba asian wa hai championship je jo ai koi gi asem ton dom banaga ni na thaba da na copy hi wa da adi yai ma lai na ga pi hi ba smaina koi gi angang sing da maina haina ba then hojeki social media gi kano culture ni na maduda kana bomba ai country gi ai weta na daga sanari ba star sing dona sana ba mai technique me new copy to ga madu mayam du gi kano duna ngang sing de apply to na koi koi de hina jabasi ni en elbow ni ma ni de ne sai no copy me am che aduga loichalak pajida oja dai khangjan ningi se moi thai masana gi hojik manipur da lairi ba status phibam se masidi karamna layen khanbi aduga future prospect haiba tare tungda moi thai masana se masigi prospect se kyam chauna khoi iramda manipur sida lai aduga hojik lairi ba thak se masidagi hena afaba thak ta pukhatke hairabadi ojana laingak ta natraga praja miyam da kari wafam thambi ningi habdu thambi Muay Thai Labour Status India you na Panjarabada United Muay Thai India Harisi International Body Amagi Makada Koji Recognition Pamaga Labani International Body International Federation of Muay Thai Association Haibani Koji Ima Harisi IOC na International Olympic Committee na recognize oidana sakang laba amagi Makada Labor Federation Federation ji Makada akoi state si labani adana Koji 2025 sidadi akoigi European Sports Norm of India amadi Indian Olympic Association akoi recognition piragani madu piragadi akoi National Games da Khelo India da adagi
लेबा स्कूल गेम्स दा लेबा इंडिया की गेम खुदिमक दी मुआई थाई सी यौरागनी अदगा ओलंपिक तसु यौरे अदगा फ्यूचर की प्लान कनो ददी लेबा इंडिया की स्टेट सिंगदजिबा हुजिक रेशियो दा मणिपुर की टीम ना डोमिनेट तौर चली नोमदी वन डे बॉक्सिंग दा ओलंपियन पुथोंग मगदी सोइदना मुआई थाई दगी खुलाई निपान तौर सानबनिना मणिपुर दी ओलंपियन पुथोकनी हाइबी थाजबसी थांबी मोइनसु कना मदुगी दंतो होनजर होयला अदि मसिदा कोइना हेना चाखननबा हेना फहनबगी सुम आइखे सजेशन अमदि मयाम दगी हाइजबा तारगदी सानबसी होय इक्विपमेंट मयाम चंगी मसिदा इक्विपमेंट सिदा कोइ सीजनरीबा पेट सी थाई इंडिया की सुलै इंडिया की कोइ कितंग नुंगाइतबा देन क्वालिटी से यौदबा अदगी लास्टिंग ओइदबा देन कोइ थाईलैंड दे सेलगा सीजन देन काउरिबा देन इंटरनेशनल एडेना कम्पीट तौनु होनरपदा मदुगी कोइ साइड फंगबा की वैक्सीन यारक्तना हेवी बैग लौदना बैग अमदा 10,000 मुताबगी कोइ बैग मी मन सुम तौ यादन बैग लोइनमक के प्लेयर कुन कुंथा सानरपनिना मदुगी दुम लापा देन ग्लोब मदु सानबसिंगी मदुना कोइना सेलेक्टेड तौरब मैम से कोइना केम अमुक तौरी मोइबो हार्ड प्रैक्टिस हेवी प्रैक्टिस तौरकांदा मदुगी चलमदागी पैसा की अवाबा मदु ngasai mamangdadi koina makhada chalamsu oi train reservation phangdaba khodaba mayamdu orgo jojikti mathak chalen double expenditure lapa aduga ngasai koina mu ya poti yori ya podum to the next day da koi mu pai dui pai ra kan sida a yori ngasai weight da sanabani na weight hen ba mu yadawa then saning it thani hen sa san ba su yadawa hide koi ki wada gi anti doping ya mala yuni na madeda koi zadabi ade mu weight all ra gan da horen sargi har kan da su cha san ba yadawa ngasai ki tension na mayam tum ba cha ba yarakta then koi na salam dai da test me amum tawi HIV gi then hepatitis gi then kari nangwanda na sa anaba lei kholi haibna chingba mayam tawna strictly mayam leibina chaba thakba degi mayam dugi kano duna aduni aduma player sing da awaba mayam adu lei masum buji awaba du ngasai medal phanga kanda amadu awaba mayam du kawi adigi mu moina halaga mayam parcha mayam gi board gi ma koina medal phanga ni airport opiram ba du budi nungai adu su ngasai ya koina chattingai da awaba masagi sengi kari gi adigi moida mayam do dumadu mayam na nuksi ga mangjona na pahaning ba adu swan wandi akoi degi future kano da olympian ma soida puthok kani habi ke kano se mayam chum akoi government na tra public na mateng pahaning bai da hoya Muay Thai Masanagi Matangda United Muay Thai Association India gi Vice President All Manipur Muay Thai Lovers and Players Organization gi Vice President Amadi Warrior Muay Thai Academy gi Grand Master Loitongbam Thoibaga Ekhoi gi mihut Laishram Singsang Lakpaga Unaduna Wari Saba asi tahanjakibuga loinana ngasigi oinadi tha sida sanabungi saktam lanthokchaba matang asida loijare